Manipur Top Channel dugi video amta thagasage ngasi fongbasi fongda wanted laothokhre mi sikibagi case amada sianaba miyoi ama lotkibadagi lengakna mahakpu program offenderi ni haina laothokpaga loinana mahakpu fanaba likhun piba ngambada lupa lising yankhai gi reward laothokhre Manipur Police ki PRO na thadorokpa serol amana wanted laothokhraba miyoi adudi Imphal East District ki manung sanba basikong kongba irong lekai digi ningongbom ibomsa singa sai humpuga matoi apokpa lekhidraba ningongbom pisakni mahak foot mangaga inchi mari wangi masafai kusu ngawi amadi maki oi thangba khudom bida sokpagi dakhom amalai miyo esi kumza Englishing ani mari da Imphal West District ki Sagolban Bijoy Govindagi Rajkumar Sanajoba apokpa RK Navachandra kauba miyo ama sikiba thodoka mari leinana Imphal Police Station na kumza Englishing ani mari gi October kunda lokhatpa FIR number 296102004 IPS under section 30234 IPS and Arms Act of Sianabani mahak asi Imphal Police Station lokhatpa case number 22 IPS 2005 asigi makhada kumza Englishing ani mangagi Megi taraga marida charge thagatkrabane adubu mahak asi lotkibadagi Chief Judicial Magistrate Imphal West na chatliba sahi asigi June 9 da program offender ni haina laothokhi miyo asibu fanaba mahak ki likhun piba ngamba singda lupa lising yankhai gi reward amasu laothokle kanagumba mahak ki likhun piba ngamba miyo singna SP Imphal West ki telephone number 0385240159 natraga 9627599705 additional SP Imphal West ki 8415908969 SDPO Imphal West ki 7005135923 OC Imphal Police Station ki 70056259909 natraga Imphal West Commando OC ki 9856136200 asida pau pibirakpa yagani pau pirakpa singi masak maming lona thamgani haina serol aduna makha tana hairi memana pabla soki biyor sunga pigani thank you